अहमद डायमंड रेडियो चैनल ताबीरिबसिंगबु यूट्यूब की खुथांगदा येंबिरिबसिंगबु जेम्स हैगुजमना तराम नोक्चरी ngasiगी टॉपिक asida puduna lakchari mass and communication amadi journalism haibse karino honglakliba ngasigi matamgi oirakliba yawol khongchat asida matam amada leiramba chanabi haujiki chanabi haibse yamna tongale masidi thodo hendona takcharu durbasu miyamne hena khangi hanagi matam amagi oirama mong aduga haujiki oiriba mong asiga adugi mati khenare habiye mass and communication haribo wahai asi phawbada kanamata khangnaramde adubu mass and communication haiba wahai si haujikti akoigi iramdam sanale pak asida su khangba mi kharadi leire adubu makhoi si masing thiba aduma gyari habiye karida matau karamna mass and communication season nabi yai haiba si khangba mi di yam yamdri habiye लाइरिक लाइसु तमलबा मतुंगदा मतिक चारबा नहा क्यामरुम तोफुम खंगदुना लेरिबा लोइनाना होंगलकलिबा मालेमगी ओइबा नहासिंगी इहौ अमदी होंगलकलिबा कम्युनिकेशन गी अदुमलबा सिस्टम असिदा मास एंड कम्युनिकेशन हाइबसे यामना ताइ फदबा मखक ओइरगली अदोमना करिगुम्बा नहा अमा ओइना मास एंड कम्युनिकेशन हाइबसिगी मरमदा करिगुम्बा खरतंग खंगबिनिंगलबदी डायमंड रेडियो न संदोक्चरिबंग सिगी अखनबा थोरमसिदा थोरमसि लोइबा फाउदंग ताबियु कानबसिंग लोक्सन बियु अवाट पलेरगसु हापसिन बियु लोइनाना मास एंड कम्युनिकेशन की मरमदा ngasiगी नहा कयाना मखोइगी तुंगी मराइबक मखोइगी लंबी अमकक सेंबा याबगी खुदोंग चाबा कयामरुम लई हाइबसे मसी मतंगदी ngasiगी थोरमसिगी मतेंगदा मियामदा तमजरी लोइनाना मास एंड कम्युनिकेशन ना माइ पाकपा अदोंगी लंबी अमखक पुरकपदा सोइदनमकी मतेंग अमा पांगनी अखोइना मसी ओई दबा याई अदगी पांगथोकपा ngamdaba याई तौबा ngamdaba याई ना खनबदु अखोइ नहासिंग इंखलकलिबा नहासिंग ना हाइजबा तारे क्लास 12 की मतुंगदा पास तौरबा तुंगदा मतिक चाबा मी म ओइबिनिंगलबदी मास एंड कम्युनिकेशन अमदी जर्नलिज्म की मरमदा खंगबा हाइबसे तंगाइ मु फदबनी अदोमना हारिबा लंबी असिदा पामबा मसुंग पामदबा अदोंगी पामबनी तौबदबु लंबी असिगी मरमदा अदोम कयामु यामना खंगलबगी अदुरबदी ngasiगी थोरमसी ताबियो मास कम्युनिकेशन की प्रोसेस हाइबतारगदी मसी ग्रुप अमदगी ग्रुप अमदा मथंग 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 यामना पाक्सन संतोखिबा अदुबनी लोइनाना मास कम्युनिकेशन की मसी चैनल अमगी थ्रुता अदुमक चटपे हाइबदी ब्रॉडकास्ट टेलीविजन रेडियो सोशल मीडिया लोइनाना प्रिंट मीडिया सिंग असिबन मास हाइबसी मियाम यामना पाक्सनबा पाक्थोक चाक्थोक अदुबनी पंजरीबा मीडियम सिंग असिगी मतेंगना योहनबबुनी मास एंड कम्युनिकेशन हाइबसी ngasiगी matam asidi miyamna dum khangbire digital world masing laknamdraba platform kaya marum leiriba dugumba website application masing tingamdana for example advertising journalism public relation or politics loinana communication amadi journalism haibasi amatani haina sumiyamna loba yaw adubu ani asi yamna tonganba sen amagi mamai sendiak amagi maning mamangi mamai duni haibiye journalism haibasidi communication na adugi matik pakthok chaktok payam hele mass communication haibasina achouba upambi amani haina lobiye aduga journalism haibasina u adugi ushani haina haibasu ye mass communication asi achouba group amada dil toba mukhak changi aduga journalism haibasina suknatangi e paugi maramda adumakoi mass communication asina radio television film direction production event manager public relation advertising haibasing ase yamna maroi amaromdana journalism haibasina reporting editing amadi publishing haibasini yamna maroi adomna mass and communication loinana media profession gi oiba karigumba pamlaba taragadi adomda skill kya marum leibatai hariba skill sing ase leitrabasu lehenaba domna hona bibiye leitre haiduna karisu ninghane ningai maram leiti samna harabada creativity leiba confidence leiba critical thinking good communication skill command or language loinana writing ability networking skills loinana resource skill observation skills problem solving skill hariba sing ase yamna mathautai mathakta panjariba sing asina mass and communication gi yamna maroi baduni mathakta panjariba sing ase adomna pambirabadi undergraduate natraga post graduate adumak changbi masi khakta natana topa field kya amram dusule
eligibility criteria da diploma oina recognized board amada 12 pass tawba matungda hariba si changba yai loina adongi percentage asi 45% dagina 50% phawba phangadaban adu hariba si college ki matung university gi amadi leriba ma ki tonga private institution gi matung inna lowbugi mong di khene adu tangai fadana 45% dagi adu ma hariba field sida adum changba su yai adu school gi education sidi khare hena adum na phanabagi da makhona ba fai maramdi percentage wang na domna lakna badi domna tamning ba mafam singda tamba changba haibadu yarakadoriban post graduate ki natraga diploma course ki damakta di adomna tangai fadana graduation gi drigi adomda leibatai loina na 50% adomna phangbagi mathau tai hariba sisu college institute amada university gi makhadi pole hariba singa sigi ming chanana bagi honaba matamda khare hena adomna mark wangna phangba haibadu di hena kani adubu hariba singa se yamana 45% dagina 50% phawbada adongi hariba asigi course aduda mark phangba tai adom tangai fadana mass and communication hariba field sida chappining ba taragadi adom innovative creative idea makhan leiba adugumba mi oibana hena manglom da changsilaga hena mai pakna bagi maram ama oi mass communication gi maroiba course khara panba taragadi Diploma in Journalism and Mass Communication Diploma BJMC Bachelor of Journalism and Mass Communication BJ Bachelor of Journalism BMC Bachelor of Mass Communication MJMC Master of Journalism and Mass Communication MJ Master of Journalism MMC Master of Mass Communication PG Diploma in Mass Communication PG Certificate Course in Hindi Journalism PG Diploma in Hindi Journalism PhD in Mass Communication. Hariba course asi tawbiye. Tongan ba India gi mafam sing da Mass and Communication tambaya bagi mafam kamarum lady. Symbiosis Institute of Media and Communication SIMC Pune. Ladies Sri Ram College for Women Delhi. Christ University Bangalore. Manipal Institute of Communication Manipal. Amity School of Communication Noida. Delhi College of Arts and Commerce New Delhi. Indraprastha College for Women, New Delhi. KC College of Arts, Science and Commerce, Mumbai. Kamala Nehru College for Women, Delhi. Madras Christian College, Chennai. Masih kaktanatana masing langam daba tonga University amadi college singda asiguma kudong chaba kya marum lay. Hauju makha muktarak pada yamna popular oiba mass communication gi tongan ba course sing amuk sulay. Film making, media planning, video editing, post production, direction, acting, visual communication, electronic media, TV, radio, online, camera handling and lighting, anchoring and reporting, print media. Hariba sing asi panbi. Makata zarakoda mass communication ge job profile ge matang damuk panjari. Desk writers, reporters, editors, sound mixer and sound recorder, radio jockey, anchor, TV radio producer, photojournalist, illustrator, cartoonist, public relation officer, blog writer, script writer, and many more. Masida natana tonga ba kamarum sulay. Maka mukta jarakpada advertising job profile. Haribasida client services manager, copywriter, creative director, art director, market research executive, media planner, and many more. Haribasing asipanbi. Maka mukta jarakpada event management job profile gi matang da pan bataragadi event planner, event manager, stage decorator, wedding planner, logistic manager, hariba sing asi panbe. Makha mukta jarakpada public relation PR job profile. Hariba sigidama PR officer, account planner, account manager, PR manager, celebrity manager, hariba sing asi panbe. Mass communication da adomna yamna higher class ta thabuk tobo pamlaba amadi adomna masigidama qualify oire haina khalagadi tawba yaba company sing Hindustan Times Group of Publication, NDTV Network, ZTV Network, Times of India Publication Group, Viacom, BBC, TV18 Group, Big Entertainment. Masih khaktanate, makhal kaya marungi maming leraba company kaya da adomna matik charabadi hariba mafam sing sida adomna irai laina thabak sing phangbaya. Isana honariba dugi matung inna salary yamna dumak phangbaya. Isagi ahenba innovative skills makan leibaduna hena adomu mai pakna manglom da sangsinbi. Hena expert oirabadi miyamna sumasa khangnabagi achauba adugumba platform amani haibi. Akogi sana lebak lamdom masida su nahak kaya marum lei.
हारिबा फिल्डसिंग असिदा चंगनबा मीदी खरा खरा तांगबगुम तौरी अदुरबदी तोंगा तोंगानबा हारिबा फिल्डसिंग असिदा चटपिनिंगबसिंगना असिंगमलबा मफमसिंग असिदा अदोमना मथिक चाबा मी अमा ओइननबगीदमा सोइदनमकी मास एंड कम्युनिकेशन की फील्ड असिदा पांबिरबदी नैनबिदुना मास एंड कम्युनिकेशन की फील्ड असिदा सोइदनमकी चंगबदा अदोम माइ पाकपसु कनाना खंगबा इनक्विजिटिव नेचर ओइबा इन्वेस्टिगेटिव माइंड ओइबा यामना लोक्सिन मंगंबा अमदि इंग तप्पा पुनिंग फाथबा लोइनना अरुबा सिचुएशन अदुबो लाइन हैंडल तौबो ngambagi tangai fadabale loinana good communication skills leiba tangai fade लोन खुदिमक्ता मयक सेंगना खंगबा ngamba amadi loksan ngamba amadi ngang thokpa ngamba taseng basing adu khangnenanabagi damak isada adugumbi ihul ama leibadai hariba sing se adom da leitrabasu awat pasing si masidagi khangjalaga leitaba waliba singdu isana honabiraga henal henbi hariba sing si isada leitre haduna lam masida changba yadre habadi leiti haijariba panjariba sing asidi leiramdrabasu hariba sing asi lehennabagi adom na machaga du thibiraga honabiraga adumak changbe masigi hena kanaba singda advantage singda khanane na baye miyam adom bu hena masak khangnabagi macha kamo hele adongi phajaba masung thibada leiti adongi thabak tale mipung khudimangna adongi dimala kani adom masak khanglakani yamna interesting oiba thabak singda adongi challenging oiba thabak kya marum lakbe lam amadigi amada koiba chatpa pamlabadi adongi damoktadi hena khudong chaba thabak loinana adomna thabak sing asi tawba matamda adongi aningba amadi apamba job satisfaction haibedo soidin oigan adubu masigi disadvantage leitabanati podamagi afaba leibugum podamagi fattaba leibugum hariba sigisu disadvantage khare de dumaglai masi yamna disadvantage hairaga yamna puning sonthaningai oiba wafam dinati hectic schedule and erratic timings personal life may be get affected lamma sida laglabadi adongi matam haibase karamna hokibage haibedo hekta khangodi adongi personal life ta khara effect torope kariguma matamda imung manungi thabak thoram yawba ngamlaktabi mari matagi thodok yawba ngamlaktabi masi khaktanatana birthday anniversary tongan ba isagi thokpa thodok wa thoksingda yaroktabi maramdi adongi thabak tuni hena lubana yamna maroi be important reporting cover tawna bo honarakpada hariba sing asi yamna maroi ba thodok sing isagi personal oiba singda yawba ngamlaktabi journalist orubana political ga mayok narakpa social gi pressure sigumba kya leibana isada stress amade pressure karigum matamda leirakpe photo ka phong na bohona ba video nam hong na bohona ba reporting taw na bohona ba program ama khomjil na bohona ba asigumba kya sida stress amasung pressure khare legal leijari ba diamond radio mafam asida diamond radio gi oina tambiru ba sing loina na tamli ba sing makoina practical oina thabak tawning ba leirabadi diamond radio da freedom of masida koina thong launa hangdokjari mafam asida angam masing adu adongi uthokpiu naha singna karamba line da chatkadagi haibadu mahak ki chana ba line amamam leirabasu mass and communication amadi journalism haiba asishu adumak naha singi adumak tawya ba thabak singi manungda thabak amani loinana adomna kariguma interest leirabadi haiba field asida chapiduna akangai singa tanarga tongan mafam kya da hangliba sigumlaba mass and communication gi asigumba field asida chapiduna adongi tungi lambi amada chatpa yagani haibasini ngasigi damoktadi ngasigi thoromasi tabiribasing amadi yengbiribasingbu James Saigurjamna mukana khurumjari